chicken marinade. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯄꯦꯁꯇꯣ ꯑꯁꯨꯕꯁꯨ ꯑꯩꯅ ꯍꯥꯞꯆꯔꯦ. ꯄꯨꯡ 2 ꯍꯦꯜꯂꯦ. ꯃꯅꯝ ꯅꯨꯡꯁꯤꯔꯦ. ꯌꯦꯔꯨꯝ ꯍꯥꯞꯆꯜꯂꯒꯦ. ꯁꯤꯗ ꯐ꯭ꯂꯣꯔ ꯂꯩꯔꯦꯕꯀꯣ. ꯐ꯭ꯂꯣꯔꯁꯦ ꯃꯣꯔꯣꯛ ꯃꯤꯔꯆꯤ ꯄꯥꯎꯗꯔꯒ ꯊꯨꯝꯒ ꯈꯤꯇꯪ ꯍꯥꯞꯄꯦꯕ. ꯃꯅꯝ ꯈꯨꯅꯨꯡꯁꯤꯃ ꯇꯧꯋꯦ ꯁꯤꯁꯦ. ꯁꯤꯁꯤꯅ ꯆꯤꯀꯟ ꯅꯒꯦꯠ. ꯁꯤꯁꯤꯅ ꯑꯩꯒꯤ ꯍꯦꯟꯃꯦꯗ. ꯁꯥꯎꯟꯁꯦ ꯑꯃ ꯁ꯭ꯋꯥꯏꯗ ꯀꯅꯥꯅꯣꯝꯅ ꯊꯥꯔꯛꯄꯩ ꯇꯥꯏꯞꯇ ꯇꯧ. ꯑꯦꯛꯁꯄꯔꯠ ꯅꯠꯇꯦꯕꯀꯣ ꯁꯨꯝꯕꯒꯤ ꯑꯣꯟꯕ ꯆꯥꯎꯅ ꯃꯔꯣꯝ ꯆꯥꯎꯔꯦꯕ. ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤꯡ ꯁꯣꯏꯅ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯉꯥꯛꯇꯅꯦ. ꯑꯗꯨꯒ ꯁꯤꯁꯨ 3x ꯅꯨꯗꯜ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯆꯥꯖꯔꯛꯑꯒꯦ. ꯆꯥꯕ ꯍꯧꯖꯔꯒꯦ. ꯑꯗꯨꯒ ꯁꯤꯅ ꯔꯦꯜ ꯖꯨꯁ. ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯉꯥꯛꯇꯅꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ. ꯖꯨꯁꯁꯤꯁꯨ ꯐꯦꯚꯣꯔꯥꯏꯠ. ꯖꯨꯁ ꯍꯩꯒꯦ. ꯋꯥꯎ, ꯃꯆꯨꯗꯣ ꯃꯆꯨ ꯈꯨꯐꯖꯁꯦ. ꯍꯦꯜꯂꯣ ꯐ꯭ꯔꯦꯟड्ꯁ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯁꯦꯜꯁꯨ ꯆꯥꯡ ꯅꯥꯏꯅ ꯐꯪꯗꯕ ꯌꯥꯗꯦ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯍꯦꯛꯇꯗꯒꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ 1xBetꯅꯤ. ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯕꯥꯔꯁꯦꯂꯣꯅꯥ, PSG ꯑꯃꯁꯨꯡ ꯁꯤꯔꯤꯌꯥ Aꯒ ꯑꯣꯐꯤꯁꯤꯌꯦꯜ ꯄꯥꯔꯠꯅꯔꯁꯨ ꯑꯣꯏꯔꯤ. 1xBet ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯦꯠꯆ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯀꯣꯔ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯁꯦꯜ ꯑꯣꯏꯅ ꯊꯥꯅꯕꯁꯨ ꯌꯥꯔꯤ. ꯑꯗꯨꯒ ꯃꯈꯜ ꯀꯌꯥꯒꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ. ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯜꯐꯪꯕ ꯌꯥꯕ ꯃꯁꯥꯟꯅ ꯑꯗꯨꯗꯤ ꯀ꯭ꯔꯥꯁꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯣꯃो ꯀꯣꯗ EAS100 ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯜ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ 53,000 NPR ꯕꯣꯅꯁ ꯑꯣꯏꯅꯁꯨ ꯐꯪꯒꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ. ꯂꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯣꯃो ꯀꯣꯗ ꯑꯩꯒꯤ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯃꯒꯦ. ꯁꯤꯁꯦ ꯍꯥꯟꯅ ꯕꯦꯁꯅꯦꯕꯀꯣ, ꯆꯤꯜꯂꯤ ꯍꯥꯞꯄꯒ. 치킨이 Dom in noodles. 모록시다. 노odles 맛이 ꯌꯥꯝ ꯍꯥꯎꯋꯦ. 모록지 이렇게 사라가.
ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯁꯤꯁꯤꯅ ꯆꯤꯁꯀꯤꯅꯦꯕ ꯁꯤꯁꯤꯅ ꯆꯤꯀꯟꯒꯤꯅꯦꯕꯀꯣ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛꯁꯤꯁꯨ ꯈꯨꯠꯁꯥ ꯑꯃ ꯍꯦꯛꯁꯦ ꯉꯁꯤꯗꯤ ꯃꯊꯧ ꯈꯔ ꯇꯧꯔꯛꯏꯍꯦ ꯃꯣꯔꯣꯛ ꯁꯥꯏ ꯌꯣꯡ ꯃꯆꯥꯗꯤ ꯁꯤꯒ ꯍꯥꯞꯆꯜꯂꯒ ꯌꯣꯝꯕꯒꯤ ꯗꯤꯁꯦꯁ 그리고 코리아도 ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯅꯗꯥꯏꯅ ꯍꯩꯇꯔꯦ ꯑꯃꯨꯛ ꯍꯩꯇꯔꯦ ꯁꯨꯃꯥꯏꯅ ꯆꯥꯊꯔꯛꯑꯒꯦ ꯑꯅꯤ ꯁꯨꯃꯥꯏꯅ ꯆꯥꯒꯦ ꯉꯁꯤꯗꯤ 3x noodles ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯂꯣꯏꯁꯜꯂꯝꯗꯥꯏꯒꯤ ꯁꯥꯕꯤꯗꯧꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯗꯨꯃꯛꯇꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯣꯔꯣꯛ ꯁꯥꯔꯦ ꯁꯤꯁꯤꯒꯤ ꯃꯅꯤꯟꯗꯣ ꯂꯥꯛꯑꯦ ꯑꯗꯨꯏꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯁꯤꯁꯦ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯀꯦꯝꯕꯗꯤ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯄꯨꯡ ꯑꯅꯤꯃꯨꯛ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯕꯅꯤꯅ ꯃꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯀ꯭रिꯁꯄꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯁꯦ ꯑꯝꯇ ꯆꯤꯛꯂꯛꯀꯦ ꯆꯤꯂꯤ ꯁꯣꯁ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ
ꯁꯤꯒꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯋꯦ ꯁꯦꯀꯦꯟꯗ ꯁꯤꯁꯦ ꯍꯥꯎꯋꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯃꯍꯥꯎ ꯌꯥꯎꯋꯦꯕꯀꯣ ꯑꯃ ꯁꯣꯁꯦꯁꯇꯣ ꯑꯗꯨꯒꯤ ꯃꯍꯥꯎꯒꯤ ꯇꯥꯏꯞ ꯇꯧꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯌꯥꯎꯋꯦꯕ ꯃꯣꯔꯣꯛ ꯁꯨꯡꯁꯥ ꯁꯥꯗ꯭ꯔꯦ ꯁꯥꯒꯦ ꯇꯧꯔꯒ ꯖꯨꯁ ꯊꯛꯆꯟꯕꯗꯣ ꯍꯥꯟꯅ ꯏꯪꯉꯦ ꯑꯗꯣ ꯆꯤꯟꯁꯦ ꯍꯥꯟꯅ ꯁꯥꯔꯛꯑꯦ ꯒꯨ 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 ꯒꯨꯒ ꯆꯠꯂꯦ ꯍꯥꯏꯕ ꯑꯃꯨꯛ ꯆꯥꯁꯜꯂꯛꯑꯒꯦ ꯐꯦꯚꯔꯦꯠ ꯇꯥꯏꯁ ꯀꯩꯅꯣ ꯁꯤꯕꯨ ꯀꯩꯅꯣ ꯆꯤꯂꯤ ꯁꯣꯁꯀꯗꯤ ꯀꯌꯥ ꯄꯛꯅꯗꯦ ꯁꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯤꯒꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯔꯤꯌꯦꯜ ꯖꯨꯁꯇ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯣ ꯒ꯭ꯔꯦꯞꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯤꯛꯀꯟꯁꯦ ꯑꯃ ꯂꯦꯝꯃꯦ ꯑꯗꯨꯝ ꯂꯦꯝꯖꯔꯁꯅꯨ ꯑꯩꯗꯣ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯍꯥꯎꯁꯨ ꯂꯣꯏ ꯍꯥꯎꯔꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯇ꯭ꯔꯦꯛꯁꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯀꯌꯥ ꯍꯥꯎꯇꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤꯁꯦ ꯀꯨꯏꯅ ꯐꯨꯠꯂꯒ
ꯃꯥꯒꯤ ꯆꯤꯂꯤ ꯁꯣꯁꯇꯣ ꯍꯥꯞꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯀꯨꯏꯅ ꯂꯣꯜꯂꯒ ꯑꯗꯨꯒꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯁꯤꯟꯈꯤꯕꯒꯤ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯁꯥꯕꯩꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯨꯡꯁꯥ ꯁꯥꯗꯦ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯆꯤꯟꯖꯥꯗꯤ ꯈꯔ ꯁꯥꯏ ꯑꯗꯨꯏꯁꯨ ꯀꯩꯝ ꯇꯧꯗꯕꯗꯣ ꯃꯤꯅ ꯌꯥꯝꯅꯒ ꯌꯥꯝ ꯁꯥꯕꯗꯣ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ